UPSC Louba Civil Service Examination da Meetei Mayekna Examination Thaba Yanaba Center na Sinbiyu HAINA Wakhal Manaba APUNBA KANGLEIPAK WAMA gi President MOIRANGTHEM NAOKHOMBA MEITEI na TAKSHILLAKLI Manipur Press Club ki Kobru Conference Hall da pangthokpa pau gi mifam amada wafam ase phongdokladuna mahakna makhata na hai kumja English ngani supna taruk tagi hauraga lamdam asida class 1 dagi Meetei Mayek tamba haukiba aduna maram oiraga ngasidi mahairoi sing Bengali Mayek iba laktaba asigi yenglaga mahairoi sing asina civil service examination thabada Meetei Mayek na thaba yabagi khudongchaba adu fanganbiyo khudongchaba asi pidrabade Manipur gi tungi yumbi oirakadoriba mahairoi sing amati lamdam asigi miyam asi center na India gi citizen amani haina lode haina khaloidabagi maram leite nakalamaromda kumja English ngani kun mangagi UPSC na Louba civil service examination da Meetei Mayek na exam asi thaba phangloidra haina mahairoi kayana fumbang nana leiriba ase kokanbiyo Bengali iba paba thoktraba mahairoi sing asina matau karamna Bengali da examination thagadoribano haibase achauba wahang ama oire civil service ki preliminary examination da awang nongpoke state kharada center piraga Manipur da pidriba ase karigino amaromda Manipuri loan ase classical language da chanba ngamhaudrabasu makhata na chalhanaba mari leinaba department na hotnari hairi adumoinamak masigidama committee ama semlaga athubada mathau taba khudingmak thanaba thabak paikhatpiyu hainasu mahakna makhatana phongdokki loan classical language da India ki classical language sanbi khona bi gibe matamda state manga gi yauraga Manipur ki sithauba aduga criteria sumsun sithauba se state government gi mari lenaba department na che sang thawo alu orga su hauji thana bu khone hebi pau phangabasu khoi gi committee anubama athubade simbiraga khoi gi athuba matamda thabinaba khoi gi aduga masak suna criteria amsu kanun kaidana mari lenba India lenga ta thabinaba mukhi waman pung injari karigumada masi thindara ka tarigadi khoi wamana mari lenba department ming chamgo lorena makhatana khoi gi akan khungjang chingchang baglorena landong sigi tungi yengaga mahiroi sing amsung Manipur gi khunai gi yengaga apna lol ase sauna honabada khoi gi akan khungjang chingchang sem sale jari amadi lengang nasu khoi gi asugumba lol ase masi athubada classical language sanab yanabagi khoi gi honaba yabu honai bibadu kharge henna pung chingchin biraga pung chingchin biru honai bina khoi ajari